ꯆꯪꯒ꯭ꯌꯥꯔꯤ ꯇꯥꯔꯛꯏ ꯃꯌꯥꯝ ꯕꯦꯛ ꯂꯧꯊꯗꯣꯏꯅꯦ ꯌꯨꯝꯗ ꯆꯠꯄꯒꯤ ꯃꯈꯥꯗ ꯊꯝꯃꯨ ꯑꯁ ꯀꯣꯛꯄꯥꯏꯗꯤ ꯐꯖꯅ ꯀꯥꯔꯝꯃꯅꯤꯍꯦ ꯃꯣꯠꯂꯦꯍꯦ ꯐꯖꯅ ꯃꯣꯠꯂꯦ ꯑꯦ ꯁꯤꯒꯤ ꯂꯩꯔꯝꯃꯦꯅꯦ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯁꯤꯗꯤ ꯑꯗꯣ ꯑꯉꯥꯡꯅ ꯑꯃꯈꯛ ꯂꯪꯈꯠꯈꯤꯗꯣ ꯑꯣꯏꯔꯝꯅꯤ ꯑꯁ ꯐꯖꯅꯗꯤ ꯖꯣꯝꯃꯒꯗꯤ ꯊꯝꯖꯈꯤꯕꯅꯤꯅꯦ ꯎꯐꯨꯟꯗꯤ ꯌꯥꯝ ꯀꯟꯅ ꯀꯥꯔꯝꯗꯦꯍꯦ ꯁꯤ ꯕ꯭ꯂꯦꯗꯁꯨ ꯐꯪꯉꯦ ꯑꯗꯨ ꯆꯥ ꯌꯦꯡꯉꯁꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯃꯌꯥꯝ ꯌꯨꯝ ꯆꯠꯄꯒꯤ ꯊꯧꯔꯥꯡ ꯇꯧꯖꯕ ꯍꯧꯖꯔꯒꯦ ꯍꯧꯖꯤꯛ ꯕꯦꯒꯁꯦ ꯃꯊꯛꯇ ꯊꯥꯡꯒꯠ ꯊꯝꯕꯅꯦꯕ ꯑꯗꯨ ꯄꯨꯊꯔ ꯇꯧꯅꯨꯅꯦ ꯃꯅꯨꯡꯗ ꯊꯣꯛꯂꯨ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯕꯦꯒ ꯅꯥꯀꯣ ꯁꯒꯥꯏꯅꯦ ꯑꯩ ꯌꯥꯝ ꯍꯣꯏꯌꯦ ꯁꯤ ꯃꯅꯨꯡꯗꯁꯨ ꯑꯃ ꯌꯥꯎꯔꯝꯃꯦ ꯄꯦꯛꯀꯤꯡ ꯇꯧꯕ ꯍꯧꯔꯅꯤ ꯇꯧꯔꯤꯁꯤ ꯇꯧꯅꯨꯅꯦ ꯑꯩꯃ ꯆꯥꯎꯕꯅꯤ ꯁꯤ ꯂꯥꯔꯖꯅꯤ ꯁꯤ ꯕꯦꯒꯁꯦ ꯁꯤꯃꯒ ꯑꯗꯨꯒ ꯃꯅꯨꯡꯗ ꯇ꯭ꯔꯣꯂꯤ ꯕꯤꯅꯤꯌꯝ ꯁꯥꯏꯖꯀꯤ ꯑꯃꯒ ꯂꯩ ꯑꯗꯨꯃꯒ ꯇꯧꯔꯅꯤ ꯆꯠꯇꯣꯝꯕ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯅꯪꯒꯤ ꯌꯨꯝ ꯆꯠꯇ꯭ꯔꯣꯕ ꯃꯁꯝꯁꯤꯁꯨ ꯀꯛꯇꯣꯏꯃꯤꯁꯦ ꯃꯁꯝꯁꯤꯁꯨ ꯂꯨ ꯀꯣꯛꯇꯣꯏꯅꯤ ꯃꯥꯖꯤ ꯆꯪꯉꯣ ꯆꯪꯉꯣ ꯅꯕꯥꯅꯤ ꯆꯪꯉꯣ ꯁꯥꯟꯅꯔꯤꯁꯦ ꯃꯥꯁꯨ ꯆꯪꯒꯦ ꯍꯥꯏꯔꯤ ꯑꯣꯟꯊꯅꯤ ꯌꯥ ꯅꯣꯏꯅꯤ ꯑꯣꯏꯅ ꯄꯦꯛ ꯇꯧꯔꯒ ꯄꯨꯖꯝꯃꯒꯦ ꯑꯗꯨꯒ ꯐꯤ ꯌꯥꯞꯇꯕꯤꯗ ꯆꯥꯔꯣ ꯍꯤꯗꯥꯛ ꯆꯥꯔꯣ ꯂꯣꯛ ꯊꯣ ꯆꯥꯆꯧ ꯊꯛꯈ꯭ꯔꯦ ꯒꯨꯗ ꯕꯣꯏ ꯌꯥ ꯒꯨꯗ ꯕꯣꯏ ꯇꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯅꯕꯒꯤ ꯇꯨ ꯃꯌꯥꯝ ꯕꯦꯒ ꯂꯩꯔꯤ ꯑꯁꯤꯅ ꯀꯦꯟꯇꯤꯟꯒꯤ ꯑꯁꯤꯁꯨ ꯀꯦꯟꯇꯤꯟꯒꯤ ꯑꯁꯤꯅ ꯐꯤ ꯍꯥꯞꯄꯒꯤ ꯑꯁꯤꯁꯨ ꯐꯤ ꯅꯁꯥꯗꯤ ꯍꯥꯞꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯗ ꯄꯣꯠꯆꯩ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯝꯃꯤ ꯄꯦꯛꯀꯤꯡ ꯇꯧꯔꯤ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯈꯥꯂꯤ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯃꯊꯛꯇ ꯊꯝꯕ ꯑꯗꯨꯒꯗꯤ ꯑꯇꯩꯁꯨ ꯌꯦꯡꯍꯟꯒꯦ ꯑꯁꯤ ꯍꯦꯡꯒꯔꯗꯨꯁꯨ ꯑꯩꯈꯣꯏ ꯄꯨꯗꯨꯅ ꯑꯁꯤ ꯄꯨꯔꯥ ꯖꯨꯝ ꯈꯥꯂꯤꯗꯣ ꯑꯁꯤꯁꯨ ꯄꯨꯗꯨꯔꯝꯃꯤ ꯑꯥꯔꯃꯤ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅꯤ ꯁꯤꯗ ꯐꯖꯅ ꯍꯥꯞꯆꯤꯟꯕꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯄꯥꯁꯤꯅ ꯒꯦꯟꯖꯤ ꯑꯝꯇ ꯐꯨꯔꯤꯠꯀ ꯑꯝꯇ ꯂꯤꯠꯇꯦ ꯀꯔꯤ ꯕꯦꯒꯇ ꯀꯩꯅꯣ ꯍꯥꯞꯇꯣꯏ ꯑꯁꯤ ꯄꯨꯊꯣꯛꯑꯦ ꯇꯤꯟꯒꯤ ꯄꯣꯠꯁꯨ ꯄꯨꯊꯣꯛꯑꯦ ꯐꯤ ꯂꯣꯏ ꯄꯨꯊꯣꯛꯑꯦ ꯑꯁꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯌꯥꯝ ꯁꯨꯔꯦ ꯕꯦꯒꯁꯦ ꯃꯦꯝ ꯄꯦꯛꯀꯤꯡ ꯇꯧꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯈꯤꯔꯀꯤꯁꯦ ꯁꯦꯡꯗꯣꯛꯀꯦꯅ ꯇꯧꯕꯅꯤ ꯆꯥꯛꯈꯨꯝꯒꯤ ꯈꯤꯔꯀꯤꯁꯦ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯦ ꯑꯁꯤ ꯁꯦꯡꯗꯣꯛꯑꯒ ꯊꯅꯝꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯍꯜꯂꯛꯑꯒ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯋꯥꯔꯗꯤ ꯁꯦꯡꯗꯣꯛꯄꯗꯣ ꯆꯟꯅꯤ ꯁꯦꯡꯗꯣꯛꯅꯤꯡꯗꯦꯅꯀꯣ ꯑꯗꯨꯅ ꯑꯩ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯑꯁꯤ ꯐꯖꯅ ꯁꯦꯡꯗꯣꯛꯇꯔꯒ ꯊꯝꯃꯝꯒꯦꯅ ꯇꯧꯕꯅꯤ ꯑꯗ ꯃꯌꯥꯝ ꯑꯩ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯐꯖꯅ ꯑꯁꯤ ꯄꯨꯝꯅꯃꯛ ꯊꯥꯡꯗꯔꯦꯀꯣ ꯁꯦꯡꯗꯣꯛꯆꯔꯒꯦꯅ ꯇꯧꯔꯦ ꯕ꯭ꯔꯁ ꯑꯃ ꯄꯥꯏꯔꯦ ꯑꯗꯨꯒ ꯐꯖꯅ ꯇꯛꯑꯦ ꯐꯖꯅꯗꯤ ꯁꯥꯊꯤꯅ ꯃꯣꯠꯂꯝꯃꯦꯕꯀꯣ ꯑꯩꯗꯤ ꯆꯥꯛꯈꯨꯝꯁꯦ ꯁꯨꯝ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯃꯩꯈꯨ ꯀꯩꯀꯥ ꯀꯥꯏꯗꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯤꯕꯁꯤ ꯆꯥꯛꯈꯨꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯅꯨꯡ ꯀꯩꯀꯥ ꯇꯧꯕꯗꯣ ꯅꯞꯁꯜꯂꯦ
aduna si dum marak dum sendok tadi yadi bako ate dum room ke chakung khirki ke ka di adudi ke yam kan motte adu chakung mi sidi yam thina jang na mosal le aduna ai si sendok charam ge aduga ai khoi halakpa matam dadi adum saji buju yorni ko adugi su oina ai aham badagi sum fazana samaina sendok thanamaga di ai gi dosu komjerani aduna halaga di dum sajibu orasu ko dum aidi yam kanna dum kaba na thoga dum yare na ko adugi aina fazana sengdoga thamjabane kheki se fazana sengdok jare samaina clean tawthoge lange ko fazana lakchik ka lange ko masaka se manu mapan fazana uba fange ko aha madadi yam thira jani ala yum sengdo ida marak ta adubudi ado angang pisak chen bani na ngam da bai wane dum marak ta adum sengba ngamna badi hona jaida ado me am chakhum gi loire aduga ai fridge se mu sengdo ga thanam jage fridge se su kai posai thamjaladi adum motion ba henjali ko aduna ai fridge se mu sengdo ga thamjaramage eke henjang napi ke ka laibududi adum asi singsedi loina chathone ado laiba singse loina fridge se hangal laga sengdo ga thamjaramage yoga si mu sengdo minerasi minuse mate kama The next day. Sina corn food pa leire corn food pa khara pura chatlani aduga si tiffin si dana angang gi chana ga kari kai hape ko asina dum hawai thrak to aina sum khara ngok thok pa chani ngadi aina ko adu kha ma pura aduga sina suji halwa ne angang sin gi chana bagi samaina tawna khara puja maga chatlani ado akoi sidagi kaino da baudi train da chatoni ko ni hawa dagi na flight da do mane mai tawrani chane jana sida leide kai jai no kon la adoga mayam video se swai solution jarage video se ngasi gi di smaina oina ore ko kai kanana je kanana je aduga mathang dana next na jarage mai chato kape do bye 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 bye